Handaki Diamond TV na puthoga akoina namgiba Katlagee Tarpan hariba isaisigi experience haragadi akoi huzik thoiba Manipurda situation yam akoigi misimina thoiba mayam sigum related oibasu oibanina ngasai isaise tarakanda de akoina Tarpan khaktangi oina di khalluba aduga ngasai da James na akoida story je haira akanda adagi akoigi yamba aigi soja dagyan na akoida direction sumai tawgadaba isai ama lay ado story se explain tawra kanda ngasai gi akoiga situation je yam related oibagi yamna akoida ju puning chu nuksiba aduga akoida ju kitang mayam da su khanghaningba adugumba khara laibadigi akoi tawgibani experience ta mayam da hanagi singsina nungsiningol gi mayam da entertainment kai kai gi oigarga ju handaki sidi akoi miyam da message ama aduga hojik thoiba situation je related oibagi pukning yam nuksiba thawai ju hena yauna every cast and crew lairiba akoi team khudimang na yam kanna hotna minaraga da baina tawkiba ama oyen hajo Handaki shooting the reality haragadi akoi relief camp da chatlaga akoina relief camp da lairiba asengba akoigi lairiba mising ahansing ima bel adagi lairiba sing do akoiga moida su mating su pangjinba aduga mating pangna akoigi su capture tahoba yaba khara footage khara lahoba adu reality oina direct mafam da chatlaga moiga unaba aduga moigi mamangda act tauna dum capture su tauba aduga laihoriba phibam sing dusu akoina su pukning jam nuksiba hai tare ko masigi mayam se maduna akoigi handaki sita yam reality oina namgi ba haragadi adu oigani khale Katlagee Tarpan milu pirangna langban thana lakpada Handaki project se akoigi Diamond TV na puthokpa aduga akoigi yamba da James na adamaina story se concept se puthokpiba aduga aigi yamba aduga aigi oja dagyan na direction pibiraga dagyan na project se aingonda harakpa matamda akoigi kakching dagi su loinamak oire singer su adagi lyricist oireba akoigi edomcha subadini aduga lyricist lairiba khudimak se kakching dagi na habda aingonda ju hena ju nuksiba adamai tawraga tawgibani aduna tholakpa matamda akoina hena ju hana akoina expect tawbadu dagi su hena ju yam phajana thoklei inau cinematography da lairiba inau Kumar ji da ju yam phajana nambi aduga everything editing su mana su pai editing su yam phajana dum tawbire adu mathang tabada de koi Diamond TV de su hena phajaba siga related oina su moina su dumaina tawbigani na ju hai aduna hena ju phajana puthokpiro na haijage aduga yengbiriba mayam pumna magna jo dumak support tawbiu Diamond TV bu aduga hojik lairiba Manipur gi situation asi ju yam thuna peace porokpa oirasanu haibagi paujal ase mayam da thamjage mera thadila khani thamoi da maisa helani